MSTV Meng Tabi Ibasinguna Maitem Kazalna Kurumjari. Ahanbada Maroeba Pau Pizari. Miyamgi Haksagi Damak 104 Haudokre, Dr. Energia Smith Pangtokre. Contract Suba Maite Council Moregi Mapokumon Taram Pangtokre. Miyam Kanaba Iskim Kaya Pangtoklavasu, Madugi Kanaba Miyam the Fangandrabadi, Iskim Sing Adui Kanaba Lay Haina Manipur Legislative Assembly Speaker, Setabertana Fondokre. Loidana Nayab Sing Saini na Haryana Anoba Chief Minister Oina Wasak Lokre. Makataba Pau. Manipur da best toba IT company ama oiba Hedron Tax na National Health Mission Manipur kusam na duna ngasay medical helpline service miyam gi haksal gi damak 104 Mantri Fukrida Laiba Manipur Information Technology Park Campus da Health Minister Dr. Sapam Ranjana Hudokre haukiba chahi lisingani tara tagi plan tawduna lakpa helpline call center service asi haudopagi tharom da mahak na makata na hai tawgadari ba thabak asi telemedical consultation yauba Ayuk nunthil khaidana health ka mai lenaba issue khuding stop tagadawri banina yamna challenging oiba service amani service asi hoba amadi mai pakna chalaina ba hotna ba thengnama khudong chadaba khuding athuba matamda resolve tawduna mai pakna chalaina ba hotna minasi anaba natraga distress singna call taropa matamda taba nungaitaba wafam yarulabasu service asi humanitarian service ama oibana phajaba wahai wata shijina duna respect amadi regard kabina customer singda wari sabiu service asi chalaina ba hotna ba partnership oriba Kuding Ningtina coordination Pinaraga Hena Mai Pakna Bahona Si Haiki. Now, consider Maki family now, one member consider. I don't patient of this side again, the service of Dorothy, but as a service, a way service, it's service towards mankind. I do be hardship was a patient relative to hardship faced of the I do be business service to people without money and how we address to their problem with respect and regards to that particular person and the family. And the CKZ let's make it more successful. Amarom Thoram Gimatang da Wangana Duna Hendron Tax Give. Chairman Managing Director Elangbam Sobit Nahai Service Assistant Minister gi Haksel gi matang da paikhadak liba thabak kaya asigi mieng makada citizen centric solution ama oina haudokpani service asida community dharma amadi longi oiba khetnaba amata lehandana miyam amadi community khuding makta piga dawribani service asina piriba helpline number 104 asi haujiki oina Airtel amadi BSNL gi yari atopa server singi oina su loina yaraklani service asida non emergency medical helpline gi khudong chabasu legani Distress Mind Singi Oinasu consult Taunabagi Kudong Chaba Service Asidagi Fakani Haiki. Taram Adu the Health Service Ki Director O Sanahan B. Devi Amadi, National Health Mission Manipur State Mission Director Dr. Somorjit Ningombam Su Saru Yaki. Lengak Amastem Badat Miyam Kolau na Hena Maru Oi Haina Health Minister Dr. Sapam Ranjana Fondokre. Wafam Asingasi Bharatiya Janata Party Manipur Pradesh na Sinduna Classic Grand Manipur Imphal gi Imperial Hall da pangthokhiba Dr. Energia Smith ki tharom mai lena minister na phongdokhibani tharom adu da BJP Manipur Pradesh ki president adhikari mayum sarda health minister Dr. Sapam Ranjan Wangkai Assembly constituency gi MLA Thangjam Arun Kumar Siza Hospital gi chairman Khundongbam Palin BJP gi vice president Nongthongbam Nimbas Local Development Authority gi chairman M Asini Kumar Su Saru Yaki tharom adu ga mai lena Ranjan na hai miyang ka thawrang gi lamda Lengak asina leptana sathanaba hotna duna lakli ngasi pangthokliba your dream your vision amadi your manifesto gi tharom asi yamna maru oiba tharom amani miyamna lengak asina tawhaningba thabak sing amadi kari makhata na tawba pami haibadu khanna nenaba mathau tai naha oiba sing amadi miyai cholaba miyoi singna masa gi wakhalon phongdoktuna lamdam asi hena chakhotnaba khanna nenabagi sinba tharom amani loinena lengak amagi maru oiba thaudangdi Miyam gi khonjal tabana khwaidagi hena maru oi haina su phongdokhi and see ideas it's the people's voice that's most important to us people in the administrative it is the people's voice it is the people's desire and the ideas that
suppose there are to be shared by all of you, will be, it is very important. It has been important and it will always be important. I don't know, I won't take much time when the meeting when all Kumal Lampak Sports Complex Manakta Laiba Imphal Turen Torbanda Ngarang Thengnakiba Lion Adu People's for Animal Forest Department Amadi Zoological Garden gi Miyoi Singa Kusamna Thiba Hokre Thibagi Thabak Adu ngasi nungthildagi People's for Animal gi Managing Trustee Laurem Bambishojit na luchingba lup asigi Thomi Singh Central Forest Division gi staff Amadi Zoological Garden Singna punna chathagibani JCB fawba sizinaduna chathakiba thiba humba aduda ngarang Lion thengnakiba mafam adugi akoibada leiba area singda yamna kupna yengsinduna thiki adubu ngasigi oinadi hariba Lion adu thengnakhide ngasigi thiba humba aduga mari lenana People's for Animals ki Managing Trustee Laurembam Bisorjit na hai ngarang thengnakiba Lion adu Burmese python oiramba amadi yamna chawna maram oiraga area asida leiriba mi amadi atei jiba panba singda khudong thiba tholakpa yai maram asidagi hariba Lion adu mafam chaba mafam amada thamba mathau tabana ngasidagi Lion adu thibani adubu hariba Lion adu ngasigi oinadi fangdre hayeng asi makha tana train tawraba hui fawba sizinaduna hariba Lion asi thikigani haiki Contrarak suba Maitai Council Morigi Mopo Kuman Thoram ngasi lamhelda leiba lup asigi temporary office ta pangthokre Thoram aduda MCM gi President M Thoiba MCM gi Chief Advisor L Pulindro Khanongpok apunba nupi lup Morigi President TS Ibemhal amadi atei thaburoi kayana saru yaki ngasigi thoram aduda hojik Thodakiba Kangluki irang asina maram oiraga Manipur gi apunba saktam gi damak amadi Mitei Furuk gi damak thawai katkiba athoba singi mafamda awawa phongdokpaga loinana ikai khumnaba utki Thawamga mari lenana Mitei Council More gi President M Thoiba na Mitei Council More na chahi kuntra surapa sida nungaibabu phongdokadra natraga hauji thokliba Kangluki irang asigi awababu phongdokadra haibagi nungaitaba awaba wafam kaya phongdokpaga loinana Mitei Council More na saphonglakpagi matangda Marik Chumba wafam kaya thamki loinana mahakna makha taraduna Mitei Council More na More miyam gi amadi Manipur gi apunba saktam gi damak manaba puraknabagi damak achoba thodang kaya miyam ga loinana loduna lakli hojik Manipur da thokliba Kangluki irang asi mapandagi changnakpa kuki narco terrorist militants singna matam kaya gi mamangdagi khujil thawang tawduna nungsi chanana naiminaramba aikhoigi marakta singsep thajilaktuna anisuba chahi taret khuntakpagum Kangluki irang asi thoalakhibani maram aduna Manipur da punna khundaminariba furupcha aikhoi khudingmakna achumba karino haiba khangdokminaduna mapandagi changnakliba kuki narco terrorist sing sibu maithiba piduna hana Tanglu Laitana Nushi Chanana Naminaba Matau Tai Haiki Kothakunda Thakiba Yum Sing Mi Lenadaba Yumni Haina Manipur Minister na Phongdokiba Wafam Asi Yaningde Haina Kotha Village Secretary Laishram Sanjoy Maitai na Phongdokre Ngase Manipur Press Club ta Pangthokiba Pawgi Mifam Amada Wafam Asi Phongdok aduna Sanjoy na hai Tha Asi Tarama Thoida Kothakhungi Village Chief Amadi W Budagi Yum Mai Tharamba Thodok Asi Yaningde Kothakhun Manipur gi Nongpok Thangba Chudaida Leiba Ingchikna Hingjaba Paba Khun Amani Numit aduda Yum Mai Thari Haiduna Khunja Amana Call Tawtuna Khangalakhi Madugi Matung mafam aduda chatlaga yengluba matamda kutlai paiba miyoi ahumna yumsing adu mai thaduna leiramba thengnaki loinana molfai khungi ningthauna yum mai chakliba adu lamaina wairakpadagi chakpa oiramgani haiduna aranba wafam kaya phongdoklagliba asi yaningde thodok asida makhoi soidena yaramgani haibagi chingnaba lei kotha khungi manak nakpada molfai amadi bongyang khun nattana atopa khun amata leite kotha khunnogi miyoi sing hauji thokliba irang asina maram oiduna khun aduda khunja amata leiba ngamdabadagi Kunjau da punna leminari hainasu phongdoki aibe irang jim ko thoropane asida asama phanasu kotha khono da permanent post hangaga village ki protection pibisu ngamdabagi akoi samai tawraga kunjau da shift tawgi bane adana mi leitaba yum mai thabane habi gano leiba yum da ko yam belu leina khalle akoi hanninge adubu tangai phadabagi punsi bese yam maru ai khanbagi akoi tangai phadan thado lakpane adumaina lana akoi gi Mai thara matung adumaina sadokpi ro ai site ge adumaina thamjagi Panchayat Muthatnaba hotnabiganu democracy wahanthok lehelu nampu hapuda administrative committee semba yaningde haibana chingba dabi kaya tawduna ngasi suguno kendra ge wangu laifam community hall da miyamna waka khojang sangsinkre Kaksing district ki langmaidong CD block ki makhada leiba wangu gram panchayat ki manungda leiba miyamna saru yaduna sathakiba khongjang aduda committee gi mihut
चटनबा यारोय सेलेक्शन दा मिहुत खनबा यानिंगदे पंचायत इलेक्शन अथुबदा तौगदबनी हाइबना चिंगबा खोलाव कयासो लावखिबगा लोइना सरुक याखिबी पंचायत असिगी वार्ड नंबर 3 दगी बिजेंटी कौबी नुपी अमना फोंदोरखिबदा मणिपुरी ओइना हौजिक तंगदुदै तादना लरिबा तंजा असिदा लेंगा असिना डेमोक्रेसी बुक खोंगाउनादुना ngami haibagi matagum committee gi mute hekta khanbagi thawong yaningde 1994 gi section 22 gi matung inna election pangthokpa ngamdrabadi hana leramba representative sing adumak makha tanna thaupugadabani haina mayak singna leiribani hayaduna lengang asina ngami haibagi matagum Furi khawdagi hekta satoratuna election tawba asi yaningde athubada handokadabani issue asigi matangda lamdamsida lariba miyamna changsinglakpa khongjang singda wangu gram panchayat ki miyamsu angamba thakta saru yagani phongdokhi tugi matung ina vote tawba ngamdrabadi haiba representative singna makha tana thaupugadabani haina mayak sena iraga leikhaban tawbiyo aduga miyut khanbiyo praja miyam akhoi gi jo apamba rat puthoga akhoi gi apamba mi duda akhoi jo vote thadaraga thaupu hanjani haiba asi wangu gi praja ama oina sangsalakpa khonjan khudaimakta wangu gp gi oina mama oibi sing amadi praja miyam chu saruk yajagani hena akanma khonjan changjarakani haiba si thamja Chahi ama makhairam election pangthokna lariba panchayat institution singi thabak isinaba lengakna semkiba administrative committee athubada handokadabani haina PRI singna warep lokre loina lengakna semkiba administrative committee handoktrabadi ikui kuidana pangthokadariba lok sabha election da chaitheng piba oina ruling party gi mayota campaign tawani haina section waron thamlopli wafam sing asing ase nungthil school police land da leiba manipur dramatic union gi auditorium da pangthokpa PRI singi music gi oiba mifam da lepna khibani loina mifam aduna atopa warep khara su lepna khi warep sing adudi lengakna administrative committee sem khiba yaningde manipur lengakna panchayat office khudingmak BJP office onthokna ba hotna ba yaroi lengakna panchayat muthana ba hotna ba PRI singna chakchana thengnagani administrative committee handoktriba fawba PRI singna mass protest tawgani hariba warep sing asi athuba da thabak to onthoktrabadi lok sabha election da ruling party gi mayota campaign tawgani haina mifam loiraba tungda pangmi singa unabada edo committee of all manipur elected PRIs 2017 gi advisor niken okay loina hauji paliba lenga asina panchayat bu BJP nigerian onthokna ba hotnai haina marasi ki amorom da lenga na sem kiba administrative committee asi param chumna sem kiba nate committee semba matam da su BJP gi nakna ba miwai ngakta khali haraduna panchayat haibasi BJP lenga na politicalize tawre BJP lenga na panchayat muthana ba hotna rakpa khudingmak PRI singna chapchana thenagani haina phongdokhi kana layu ni sina duri bribe question sima ni CM da khoi hangjage si akhoi administration ga adi local state government ga kari mari le na wage have se simtan da sarkar gi mai gi athu da singkoti boycott to boi wafam le jodra sigi mayam ngarang March ki tang 13 da DC jury bamna thokhiba matam loiraba panchayat members singbu lauthoktu na anoba members sing haplaga panchayati raj thaupunaba administrative committee sem lakpa asi yaningde haina jury bam district ki praja miyam amadi jury bam jila parishad ki ex adhyaksh senjam Janaki Devi na luchingduna DC office ta memorandum pisinaba rally ama chakhibaga loinana ex adhyaksh KS Janaki Devi na pawmi singda wafam asi haikibani makhata na haikibada ngarang March ki tang 13 da GC jury bamna thokhiba order amagi matung inna matam loiraba panchayat members singbu lauthoktu na anoba member haplaga panchayati raj thaupunaba administrative committee semlakpa asi yaningde Manipuri Act Panchayati Raj Act 1994 gi section 22 da yauriba niyom asi tasina violate tawbani section asida yauriba wafam di panchayati asige pradhan natraga jila parishad asi matam loirabasu Manipur sarkarna vote tawba ngamdrabadi section asida yauriba asige matung innadi hana lejaramba pradhan jila parishad amadi members sing asi hanagum thawpugad hangadabani haina mayak singna yauri asigumba act asida yauriba section asibu Manipur government tasingna violate tawba asi athuba matamda handopiu amadi praja miyam gi apamba yenglaga mikhal athuba matamda pangthopiu haina mahakna phongdokhi matungda miyam gi rally ama jury bam gi chingdongdagi GC office complex tamna chatki rally asida ahanba oina Manipur da panchayati Raj Act 1994 chatna hanbiu ani subada taruk suba panchayat election pangthopiu ahum subada rajniti walagi pocket tagi puthokpa miyoi singna panchayat ki thaupuba yaroi mari subada democracy leibakni democracy gi wahan tok rehenbiu manga subada miyam gi hak matpa yaroi haibana chungba slogan kaya ama lauduna rally chatki
Matung Jiribam DC Complex Dauraba Matungda Jiribam Praja Miyam Galunina Jiribam Jila Parisaki ex Adesha KS Janakina DC that memorandum Amasu Pisinki. Bagi section sida jawri bagi matung inadi anagi mi singdu amukhana tau puhalaga panchayat ki thabak singji pungadabani haibasi jamna mayek singna jawri asigumba ek asida jawri ba khogi section asibu taseng na manipur government violate tawasi athuba matamda handokpiu amadi raja myamgi apamba jingaga mikhal athuba matamda pangdokpiu haiba wafam asi aina aigi jila parishad ama oina khogi manipur sarkar da amadi khogi rural panchayat ki minister honorable CM da appeal tawjari Miyamgi kananaba scheme kaya lengakna puthoklebasu madui kanaba miyamda phangandrabadi scheme sing adui kanaba leiroi haina Manipur Legislative Assembly gi speaker su oiriba Yaskul SG MLA Thokjom Saitabratana phongdokre Brahmapur Begabati Lekaida Laiba Mahaki Mayumda Pangthokiba Ujala scheme gi makhada nupi singda lemna LPG gas cylinder amadi stove enthokpagi achamba tharom amada speaker Thokjom Saitabratana wafam asi phongdokladuna hai lengakna matam-matamgi paikhalakpa tongan ba scheme gi khudongchaba sing miyamda phanganabagi pandamda Yaskul SG nupi singda Ujala scheme gi lemna gas cylinder amadi stove sing asi enthokpani lengakna miyam yaifanaba matam-matamgi tongan ba scheme kaya ama puduna lakli adubu scheme asi miyamda yohanba ngamdrabadi pumnamak arembani maram aduna lengakna pekhalakliba thabak thorom sing asigi matangda miyamda awareness lehenba mathau tai haina mahakna phongdokhi Chenbin jongler mo pa jinga loina sarkari makhan gi lai ba scheme sing letana bajar na pharmi ko phang sing manunda amani ngasi tawado sina mamang da su koi da pradhan mantri gi mai leina ba laing gi mateng pangwa card gi yen hoi phang thawang mo pang thok re man su am pu phana mayam kan hon da pang thok na jaga si lai ba miam da sarkari makhan ge de scheme sing benefiting yo na mo na da chaw thawang ki masung madu mayam da su yam na kan ba phangi hai ba paw ko khonje Yaripokta Laiba BLC Academy na Maheroi Singh de Palising Contradagi Nifu Fawada Lauduna Maheroi Singh Bulana Lamjing Le Haina Mite Chengak MC Maitrabaki Joint Secretary Wahengbam Dinandona Phongdokre Masi Manipur Press Club ta Pangthoki ba Pawgi Mifam Amada Wafam Asi Phongdok Aduna Dinandona Hai Yaripokta Laiba BLC Academy School Asi Manipur Board ki recognize Phangbata Natana Atara Prava Siksa Board Assam gi su recognize Lauduna Fake certificate Saraga Mioi Amamamdagi Lupalising Contradagi Nifu Fawa Lauduna Manipur gi Mahiroi Singbu Lana Lamjanangba Amadi School Asigi Exam Center Kaknaba Council of Higher Secondary Education Manipur Kosem gi Chairman da Tha Asigi Tarutagi Ayi Bachelor Ama Pising Kibalai Masigi Ona Taina Bada School Asida Mahiroi Contramapan Amuk Nauna Hapsilakbagi Thawang Asina Manipur gi Mahiroi Singbu Aramba Lambida Pusiliba Asi Kosem gi Chairman na Tumina Yenduna Laiba Asi Maitei Chengak MC Maitrabak na Tumina Yenduna Lairoi Loyana Koseng Chairman na lamdam asida tawningbata tawriba asi athuba matamda mai leina besing na yengsin bidrabadi makhal makha kaya gi khongjang sangsilagani haina su phongdokhi Mengi thong asibu Manipur gi Mahiroi Singh amadi lebak miyam da chauna aran balambi da pusin bada boseng gi chairman na tumina lesin ba asi maitai sengak MC Maitra bang na tumina yengduna lairoi makhal makha kya khongjang sangsilakani masida Manipur da lairiba laingak amadi mari lainaba authority na yeng sangbiduna tawningbata tawriba chairman asibu asumba maikeda puraknaba maitai chengak MC na puning sinsinjari Pore Lemarol Maira Paibi Apunba Manipur gi Masalo sang ama oriba Pore Itagi advisor oina thaupurambi ima sanasam ongbi ibem halaimana chatliba tha sigi haukiba tang manga farengi kunmarini panba lepapopa numita lekhidabada Pore Itana thamoi sokna nungaitaba phongdorokli ima ibem halal hinglingaida matamgi punsida iramda Manipur gi oiba lebaki thaudang kayada saru yarambaga loina kathopirami mahakna lekhidabasi Pore Ita Pore Lemarol Maira Paibi Apunba Manipur gi amadi iramda Manipur gi mangjaba oihogragani lekhidrabi gi thawaina mapugi lekolda ingna chikna lairunaba Manipur mapugi mafamda thaunijari haina su Pore Ita gi General Secretary gi cherol amana hairi
Manipur Seva Samiti Premdara Charitable Trust amadi Gores Agrovet Company na Manipur da darkar oiba nga gi chathok hengat hannaba leptana sangsilakpa khongjang gi saru ama oina ngasi Juribam District gi Boro Bekara amadi Jakrador da Sendong leina nga yoknabagi training program ama pangthokre tharom adu da saru yakhiba Premdara gi Managing Trustee Binanda Khundrakpam na Juribam da train yawa a pochai puraga laiba train sing amuk hankhibada ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯃꯄꯥꯟ ꯂꯝꯁꯤꯡꯗ ꯀꯔꯤ ꯄꯨꯈꯤꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯉꯥ ꯌꯣꯛꯄ ꯈꯛꯅ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯁꯔꯚꯦ ꯇꯧꯔꯒ ꯉꯥ ꯌꯣꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯈꯤꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡ ꯈꯨꯡꯒꯪꯗ ꯄꯨꯊꯣꯛꯆꯅꯕ ꯑꯄꯤꯜꯁꯨ ꯇꯧꯈꯤ ꯒꯣꯔꯦꯁ Agrovet Company gi State Distributor oiriba RK Suranjoyna khudongchaba leirabadi yamdrabada numit 15 ni gi manungda pukri gi ising adugi chada tara sindokadabani natraga natulu sizinaduna ising adu rotate tahogadabani masina nga singda oxygen gi chang marang kaina fanghali amadi nga thuna chawbada tengbangi haiduna haiki mahakna makha taraduna Manipur gi yum khuding achawba amadi apikpa nga singchanai aduna nga yokpada mangani haibagi chingnaba thambiganu Ayingba matamda nga gi chawbagi chang hanthai aduna khara chawba machalawduna chakobagi matam fawda chawhanduna phabana khwaidagi henna sendong leiba oi haina haiki losilakpada mifam adugi tiliba miyamda PM Biswakarma Yosna scheme gi maramdasu mayamda tawgadaba thabaw tharom singsu thamnomki Bisnupur District Kickboxing Association amasung Ngaikhong Khulen Ngaikhong Sifai amadi Ngaksau Pokpi Singna Pullaga Semba United Development Clubs na Punna Sinduna Thoksom Nanau Gold Medalist All Indian Bantamweight Championship MMA 2023-24 amasung Khelo India Women's Kickboxing League da medal lawrakraba sanarwai sing opagi tharom ama Ngaikhong Kaithel ngasi pangthokre opagi tharom asida CS Ibohal Singh President Kickboxing Association Bisnupur M Bala Devi Pradhan Ngaikhong Khulen GP Kickboxing gi course oriba TS Kiran amasung lamdam adugi maru oiba miyoi kayana saru yaduna sanarwai sing puning thawatki Thasigi Tarani Pandagi Hauduna Kulumdai Fawat Nagaland Pangthokadariba Third Northeast Game 2024 da Manipur gi oina tongan ba masana da punna sanarwai chani marifu manga amade cost nifu humdoi saru yaruna ba sem sabalori haina game adugi chef D Mission M Ratan Kumar na fongdokre wafam asing ase khomal labakta leiba National University Hall da pangthokiba pawgi mifam amada wafam ase phongdokladuna Ratan Kumar na hai handa pangthokadariba game asi mamangda pangthokiba matamda Northeast Olympic Game haina khangnarami adubu handa pangthokadariba game asidadi Northeast Game haina Pangthoknaba Northeast Lariba Apunba Committee gi mifam ama famduna maming asi onthoki loidena Northeast Olympic haina miyamna khangnaramba adusu Northeast Sport Association haina onthokle loidena saru yagadoriba sanaroi sing amadi coursing tha asigi 13 amadi 13 tagi Manipur thadokpa hauragani haina su phongdoki Yaripok Ningel asi Ithelo Khong Ningthina semduna isingi awapa lehandana Green Revolution gi mafam ama ohennaba hotnaragani haina Community of Civil Society Kangneipak CCSK gi President Jitendra Ningomba na phongdokre ngase Thawal District ki manung chanba Yaripok Ningel da CCSK na sinduna RIMS amadi Sainais Institute of Medical Science ka khosamna duna pangthokiba free medical camp ga mai leina wafam asi Jitendra Ningomba na phongdokiba ni Jitendra na hai Chingi na pomla khundariba Yaripok Ningel kakmayai lorong thang amadi ukhongda laiba khunja sing asi ana layengi khudongchadaba kaya mayoknaba maramna kem asi pangthokpani loinena mahei tamfam loisang singda security lesson khibadagi mafam adugi mahairoi singna mahei tamba fangdana laiba asi education department na mieng changduna irang leirabasu mahairoi sing mahei tamba fanghanse haiki felone maruina leiribu school gi sangsida
hꯧzik leirib irang sina marum oina akogi police mayam mu leisal hai tare masi leibisisu tangai padana leibisu leita yadaba akogi ramayam ngana bona bada aduna adu ngana bona bada angang si di khelo adu suwa mayam si ama to kana ama khelo bese tu na khelo ojina tu na develop to na bugi bona mada ngana si chungiu si kan si Kem aduga mai lenana ningel gi khunja khomdram sobitana phongdorakhibada khun asi awapana pikthale health center amata leitaba maramna anaba yarpa matamda yari pokta leiba primary health center tana chatuna layengli lengakna khun asida health center ama athubada thambiyu loinena ising khongningthina semdaba maramna nongju tha matamda ising phanglabasu pharian amadi lamta tha lakpada khongsingda ising leitaba asina miyamna ising leiraga sijinari ising khongsing asi ningthina semiduna khunja singi awaba asi kokhambiu haiki Hauzik langdam asida tapna santi hanjilakliba asigumna Torbung Gram Panchayat ki praja miyam pumnamak tapna masa gi mayom da hanjilaknaba tharang thausil pumnamak lengang asina athubada tawinaba wafam sing lanjen naduna lip camp ta changjafam noduna leirubadagi hauzikna mayom da hanjinaraklaba Torbung Gram Panchayat ki manung chanba phagaksau ikhai gi praja miyam na lengang ta puning chingchilakli tha tara helaba irang asina maram oiraga yum thadotuna chatnarubadagi yumda hanjilakuna lariba kumbi kendra gi Torbung Gram Panchayat ke manungda leiriba phagaksau ikhai gi miyoi puna lising amaga chani humfugi damak kumbi kendra gi MLA amadi Bisnupur district ki GC ga punna khosan maduna cheng bek chama marifutara hawai thau thum morok yauna chana thakna pulam sing tha khudingi piduna lakpagong asisu MLA na relief material committee gi team sing amadi MLA gi PRO yauna yenthokpagi tharom ama kumbi kendra gi Torbung Gram Panchayat ke manung chanba phagaksau ikhai community hall da pangthokre Tharam aduga mari lenana lanjanarubadagi yumda hanjilaktuna leiriba phagaksau ikhaidagi ima amana lengak asina awaba taraba ekhoigi damak pibirakliba potlam sing makhata na marang kaina adumok pibikho haiduna thokliba lan asisu Torbung GP dagi haukhibani aduna hauzik yumda hanjilakpa yadana leiriba Torbung GP gi praja pumnamak amutang nena tana yumda lehanbinaba lengakna sinbiu athubada lan lusinbinaba hotnabiu haiki MLA gi PRO Y Mani Mohon na hai tha khudingi MLA amadi DC gi mieng makhada thokiba irang asina maram oiraga matam khara tongan bar relief camp singda amadi tongan mafam singda thawai tabu hingladi haiduna leirubadagi haujikna yumda hanjilaktuna leiraba Torbung Gram Panchayat asigi praja singi damak punna miyo lising amaga chani humpu asigi chanaba cheng yauna mathau taba pulam sing asigi yenthokchabani awad apa amata lehentanaba MLA gi makaidagi su makhata na miyam gi damak khonakhigani haiki Hauzik paliba lengang asina mitei maitai bu ST list chanaba recommendation thadriba fawba bota saru yaroi masigi saru ama oina no ST no bot haiba campaign haudokle haina mitei maitai tribe union gi youth convener hawizam surjit maitai na phongdokre wafam asinga si wangkhai khunau da leiba MMTU gi office ta pangthokiba pawgi mifam amada surjit na phongdokibani surjit na hai tampak lamda mitei maitai na majority oidre haiduna atopa singna henna Musallakpa yabagi fibam amada leirapa asina loop asina maitai bu Indian constituency gi article 342 gi cross 1 gi matung inna ST list chanhanbiu haina changsalakpa khongjang chahi tarani thema pung fare adubu matam gi pirakhiba lengak loisingna demand asibu namthaduna lakli adum oina mak ST list chanaba changsalakpa khongjang amagi saru ama oina Mamang Chahigi Mars Thada MMTU na Manipur High Court writ petition ama file tawkiba lekhrabani Manipur High Court na order ama thotuna lengang asida SG chanaba centenary recommendation thagadabani haiba lekhrabani adubu lengang asina chahi amagi matam pibiu hairakhiba adu handak chahigi Mars kuntaruta loiragani maram aduna lengang asina hojik fawa thabidana leiriba asi laibak thibani haina so phongdokhi Both Hada Zaro have a period to the luxury Aduna, Puggy, every time you name no ST, no boat I was in my point campaign, Luxare, Vidal Vinana, when luxury bar, Kriam da Lenga Pibiriba, Lenga Pusina, Waru Vidanaba, Matilana, Vidanaba, so I just Vinana, Mianas, when a low river Kriam was it tonight.
lamlai kendra gi manung da kendra asigi manung da leiba lup amatana tangkhul dagi gari lakpa sel khaibagi thabak tawkhide haina lamlai kendra village volunteers force ki commander in chief na thorakpa cherwal amana phondorokli cherwal asina hai chatliba tha asigi haukiba tang tara da lamlai gi playground da pangthokiba football ground ama semga sagatna ba project ama haudokpagi thoram da guest oina saru yakiba manipur lena ki chief minister n birena lamlai kendra gi manung channa maru oina imphal urkhul lambi da maitei fruit na tangkhul ichul announcing dagi gari lakpa sel khaibagi thabak sathei haina phondokibadu aranba wafamni lamlai kendra gi manung da leiba lup amatana adugumba thabak tawkhide tawkiba leite amaramda manipur da leiriba kana kana gumba lup natraga lanai miyoi singna lamlai kendra gi manung da senkhai thumkhai gi thabak amatta tawbiganu hauze thinariba kukina ko terrorist singa mai leinana thabak thoram sing adusu lamlai kendra village volunteer force ki maru oiba thomi singda hana paw pibiyo hari chahi sigi pangthokadawriba World Red Cross Day gi mai leinana chatliba chahi sigi lakadawriba April thagi tang 9 dagi May thagi tang 9 fawba thabum ama chupna chathagadaba palan thawamga mai leinana pangthokadaba thabak thawam sing khana leinana ba mifam ama Indian Red Cross Society IRCS Manipur State Branch na Sinduna Branch asigi MG Avenue da leiba office hall da ngasi pangthokre tharamdu da IRCS Manipur State Branch ki chairman Nayendra Ningomba vice chairman Dr Laishram Manglemba general secretary Athopam Navasandra treasurer Naroibam Premjit na maru eba mitulensin oina saru yaki Imphal East Imphal West Thawbal Bisnupur None Urkhul Kamjong Kaksing district singi IRCS district branch singi chairman sing secretary sing na tharamdu da saru yaki baga loina na Junior Red Cross amadi Youth Red Cross members singi oiba quiz recitation folk song tonganba event singi changdamnaba sing pangthoktuna Junior Red Cross amadi Youth Red Cross singbu mapangal kangkhatnaba amadi leibak sida disaster tholaktuna awa ana taba matamda Red Cross na lauriba thodang sing miyamda khanganaba thoram sing pangthoknaba action plan su semki Manohar Lal Khattar gi mihut sinduna Nayab Singh Saini na Haryana gi anoba chief minister oina wasak lokre Saini ga loyana BJP MLA Singh Banwari Lal Jai Prakash Dalal amasung independent MLA Ranjit Singh su wasak lobada yauki Chandigarh da leiba Raj Bhavan da pangthokiba wasak lobagi thoram aduda hanagi home minister Anil Bisti saru yaba lakide Kurukshetra Karakiba MP Saini asi OBC Kangluptagini. Haukiba Chahigi October da Mahak Haryana gi State BJP President Khankibani. Lisingani Tarama Pandagi State Aduda ruling Tarokliba BJP Janata Party BJP JJP Alliance da Baptana Daba Amal Lakpadagi Manohar Lal Khattar from Thadokibani. Saini bu BJP Legislature Party Giluchingba Khankibani. Mahapu Luchingba oina khankibada Saini na Prime Minister Narendra Modi, Union Home Minister Amit Shah, BJP National President JP Nadda, Haryana BJP in charge Biplab Deb amasung Hanagi Chief Minister Manohar Lal Khattar bu thagatpa phongdoki. Member Marifu Tara leiba Haryana Assembly da BJP ki MLA Marifu Mathoi lei, JJP ki na MLA Tara lei. Masigi mathata independent MLA Taruk nasu support tawribani. Congress ki MLA Tara lei lisingane Tara mapan Lok Sabha mikhaldadi BJP na sit Tara mok phangkhibani. Khattar na fam thadokiba sida react tawarduna Congress MP Dipender Huda na haikibada miyam na Haryana da ahongba ama purakpa pamlabani. Haujik leiriba lengakta miyam na penadrabani. State asigi development ki matangda Congress na kupna yengsili. Rajasthan Porkhanda ngasi pangthokiba Bharat Shakti Defense Exercise ki thauram Prime Minister Narendra Modi na yengki masigi mamangda Gujarat project sang kaya launch tawki Sabarmati Ashram dasu satuna Gandhi Ashram Memorial gi master plan amasung Korsar Ashram hangdoki Atmanirbharta Initiative ki saruk ama oina pangthokiba exercise aduda land air cyber amasung space da India gi powers utki hari ngasigi exercise ta yaukiba amadi utkiba khulai singi manungda T-90 IM tanks, Danus and Sarang gun system, Akash weapon system, logistic drones, robotic moves, ALS amasung various unnamed aerial vehicles yauri. Indigenous aircraft singi manung tagina light combined aircraft Tejas, light utility helicopter amasung advanced light helicopters yauri.
Bharat Shakti Defense Exercise ki thauramda wa ngangbada PM Modi na haikibada MIRBH technology ga loina laibak asina sajaba Agni 5 missile gi test mai pakna pangthokre. Advanced technology asi leiba walda laibak yamdri khara khaktani. Defense sector da Atmanirbharta Bharat ki oina yamna chawba khongthang amani. Sanabagi pau Chatliba tha Mars ki tang taruk tagi All Jiribam Sports Association Jiribam AJSA na sinduna Jiribam Higher Secondary School gi sanabungda team 15 na saru yaduna sanariba First District Level 5A side mini boys under 13 football tournament 2023-24 gi ngasi taruk ni subada sanakiba hanba match da SBNYC amadi KYC na gold mari sanaduna draw oiki ani suba match na KMYC na CKC a gold Mari ahum da maithiba piki aduga ahum suba match na EYC na UPC bu goal ahum soino da maithiba piki ngasigi matching asi Aziz Haider amadi KS Nilakamal Singh na match conduct tawki hayenge aroiba preliminary league ki first match da Nuthelpung ani taba matamda Oriental Club ka Ichel Club ani suba match da Nuthelpung ahum da Sunrise Club ka YWA Sonagpur ga sanagani ahum suba match da Nuthelpung mari da quarter final league match sanagani hari NSPC Limited Loktak Power Station gi sponsorship makada ang mofam moirang na sinduna chengai lampak moirang da sathariba First Minister and 14 Loktak Trophy 2023-24 gi sanakiba match da Krasa FC Kainauna GDC Thinungai bu Panjal ama sonoda thoikre Klasa FC bu mai pakhan khiba amata ngaraba Panjal du jersey number 27 S Kennedy na match ki minute yang khaini pan chapada chan khibani Aroibada maruiba pau amukana pizari Miyam gi haksal gi damak 104 haudokre Dr. Nurses met pangthokre Contrarak suba maite council moregi papo common thoram pangthokre Miyam gi kanana scheme kaya puthoklabasu madugi kanaba miyam da phangandrabadi scheme sing adugi kanaba leiroi haina Manipur Legislative Assembly gi speaker Setel Bredana phongdokre Loyana Nayab Singh Saini na Haryana gi anoba Chief Minister oina wasak lokre Matang asida imes padom sanok sabale shunjari mi eng tabiri basingbu amkana kurumjari